Patriotic Writers Forum PAWF Manipurna Chahi Khudingi Pangtuktuna Lakpa, Manipurgi Maming Leiraba playwright and social reformer, Arambam Samarendra, Leikhidabagi Kuntaruk Suba Ningsing Thouram Lamlai ACK, Jana Kumandalaiba, Nungsikhol Parta, Khiliba, Arambam Samarendra Gimitam Dam Yamna Haikat Lekatamduna Tungan Ba, Thouram Single Lunina Pangtokre, Ngasigi Thouram Aduda Manipur University, Manipur Department Ge Professor Chirom Rajketana Athoiba Mithunglen Amade, Patriotic Writers Forum PAWF Manipur Ge President Nauribam Khambaluwangna Thouram Oina Sarugya K. Thouram Manipur University Ge Assistant Professor Naurim Ahanjau Maitena Post-colonial playwright ama oina Arambam Samarendra amati filmmaker, journalist amasung Aiba Osi Mairana Arambam Samarendra na sagatcharamba Manipur gi apunba saktam haiba hiram sing aseda wangang ki Thouram adugi manung channa Aiba Aibi kunna Arambam Samarendra Saitha Sereng pangthokhi Thouram aduga mari leinana Professor Chirom Rajketan hai Juntara ase Manipuri Khunaida Yamnamaru Oiba Numit Amane Maramdi Arambam Samarendra se Iraipak Iramdam Manipur Gidamak Chamarak Hanna Poklaga Chamarak Hanna Iraipak Gidamak Siningkiba Tanglaba Misak Amane Iraipak Gidamak Tawaina Ponta Pikraba Saknairaba Aiba Amati Miyamgi Luchingba Arambam Samarendra Leikhidaba Numit ase Ningsing Tuna Tongan Lupsingna Paksanna Ningsing Thouram Pangthoglibasi Ubada Apemba Poe Patriotic Writers Forum Manipurna Senduna Saknairaba Aiba Sigi Mapamda Haile Katuna Ikai Kumnabu Utpasida Yauba Pangjaba Asimal Chautokpa Pawi Haina Mahakna Makataki Arambam Samarendra Ning Panjarabada Masigi Mahati Numidi Leikhidabagi Gintarasi Masigi Numidasi Papungwina Manipur Mafum Ayamba the Su Baksana Leikhidaba Sina Kaviramba Iramdam Masigi Damakta Katokiba Iramdam Masigi Damakta Samara Kanapoga Samara Kana Seasoningiba Dumba Aiba Mani Mahana Tawamba Mahana Katopiramba Abab Thompson of the Nisinguna Masi Yellow Sana the Ladiba Pregnancy Consider Ladiba Mahaki Hitam Masida Patriotic Writers Forum members in the Sina Maru in a Topu Mayam Panana Aduka Manipuri Sangai Mayam Filembi Day Sina Katamzuna Atoba Sibu Nusing Lit Hormi Machine Nusing Consider Masi Panko. Thouramgi Nungi Oiba Warol Thamlatna PAWF Manipur Ge Secretary Rakesh Naurim Nahai, Arambam Samarendra Manipuri Khunai Nationalism Amade, Patriotism Ge Wakalon Sagat Lamba Masak Naiba Aiba Amane, Mahagni Iba Trita Yatra Play Ase, Matamgi Manipur Haina Screenplay Totana Kumjai English Chamapal, Humfutara Nitoy April Mapalda, release Toduna Ahanba Manipur Film Ge Puwari, Sembada Choba Todang Lobiramba, scriptwriter Amasune, Ningtam na Leijaramba Iramdam Manipur Tengkhang Kyada British Amade Yumthang Napa Laibak Burmana Kudum Chanduna Mikha Pona Hingluraba Matung Kumja Ingesing Machamapal Nifutaret K August Tara Marida British K Makutakining Tamba Hanjin Pangam K Adubu Kumja Ingesing Machamapal Nifumapal K October Tara Mangada India G Fiba Nungda Namtin Tenshin Kibadege Ningtambagi Wahanto Mangraba Manipuri Kunaya Se Mikha Pondana Ningtamna Hingadabani Haibagi Wakalon Sandok Lamba Social Reformer Amasune Arambam Samarendrana Pamjaramba Mikha Pontana Hingba Amade Apunba Manipur Gi Saktam Sagat Minaba Haiba Wakalon Ase Ngasigi Mirol Asida Kanghan Rabagi Wakalonda Patriotic Writers Forum na Arambam Samarendra Leikhidabagi Ningsing Thouram Ase Pangtokpani Haina Mahak Makata Ki Samarendra Ningsing Thouram Natana, Singi Lai Pomba, Lai Nainaba, Sojaina Kraba, Nitay Sinau Singi, Manipur Sinau Singi, Kongol Liva, Manipuri, Puariga Sagona Mapun Sing, Manipur, Amadi, Manipuri, Wama, Maru and Yumtang River, Steps, Assam, Tripura, Meghalaya, Yumtang River Lake, Myanmar, Bangladesh, nothing but Lepak Kayama, the Koina Kaya, Satana, the Koina, Manipuri, Diaspora, Manipuri, Mete, Maru and Mete Sinau Singi. Kongol liba concert singasya koi forum masina pangthokna lakpani leptana sigumba concert sigumba forum singasya koi adamo pangthokba ngamjari basi forum masi nusijaba membership
ꯐꯣꯔꯝꯒꯤ ꯄꯦꯇ꯭ꯔꯣꯜ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯒ ꯁꯤꯝꯄꯦꯊꯥꯏꯖꯔꯁ ꯃꯌꯥꯝ ꯑꯁꯤꯅ ꯁꯄꯣꯔꯠ ꯄꯤꯕꯤꯔꯛꯄꯗꯒꯤ ꯉꯝꯖꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯊꯝꯖꯔꯤ